parliament session asida akhoi manipur miyam amasi khok kusam natiba akhoi kusam nadra satminani organization singna akhoi memorandum amsu akhoi agenda tara taruk se akhoi congress sinajabani ado congress jo hai riba agenda tara ga taruk si tasengwa maduga phum dusing akhoi thamjage yanan mada akhoi manipur da akhoi mitop se khandok nabai damte nrc chanagadabani madugi base year jo 1951 no begadabani habini ado ani subada akhoi gi Indian Forest Act ki matung inna 1927 ki matung inna manipur da leiriba forest act ka forest po akhoi gi deforestation tawriba any madu punamakto madu akhoi gi government of India amasung government manipur na madu apachara pigadabani aduga manipur da akhoi gi hana chanaduna leiriba narcotic and psychotropic substance act 19 akhoi gi IT5 ki matung inna akhoi gi hai riba akhoi singda madu jenaba sing madu sapsaba madu akhoi dandi pigadabani aduga akhoi mass cultivation of the poppies madu akhoi thingadabani aduga mari subada akhoi gi state government gi ayaba yaudana amase moigi ayaba yaudana akhoi gi ngasi haibiriba akhoi gi narco akhoi gi kuki narco terrorist singna akhoi gi development ina tawriba lambi thong semiba akhoi gi thong ain gi matung ni yadana sarkar gi ayaba yaudana sariba manipur miyam buda madu akai toi piba singse madu jo government of India na amasung government manipur na madu akhoi thingbigadabani aduga manipur se akhoi yaragadi akhoi na akhoi gi hill state na akhoi na madu lathuk pigadabani aduga manipur da ngasi akhoi historical monument ekki matung ina akhoi gi laifam land mayam ama ibudo kobru boysu ibudo thangjing boysu hai riba laifam land sing si akhoi na kanbigadabani aduga laifam land sing asibo chapchana ngakpi sebiduna tobigadabani aduga suji akhoi government of manipur na su masi abrogate tawren haigre au taraga dingasi suji tasena satnaribra haibase kariguma su chana daba taraga di akhoi gi su ne na leiriba singse madu akhoi takthokpiu aduga hai riba sing chapchana mase takthokutuna government of manipur amse government of India na chapchaba thabok tobigadabani aduga hanjan na puki narco terrorist singjen hanjan na asi akoina masi open oirabani maramdi kain hanjan na akhoi gi jaga kya da akoina khut tharakpa nomai kapsalakpa bong kapsalakpa ngarang nahanda amuk su koi trobum bangra ka sorry akhoi gi huji hariba lamtai khunok da akhoi jiri da madu toksalakpa mase khangna kargi da mukta state government of India na masi tumin laibiri bino madu chapchaba madu thabo onthokpiu amadi akhoi na ngasi khange madudi aikoina government of India gi minister of external affairs na mamangi sahida palamba sarkar gi leiba BJP na lead oimana jo haire amasu home minister na haire governor manipur na haire chief minister na jo haire madudi kari no hare kanda mitopna external aggression na koi manipur ku tharak pa se India government da ku tharak pa chap mane au taraga koi ngasi kai do biri haiba potuma chap saba koi government India amsu government manipur da koi masi thagajabane aduga illegal immigrant na koi khangaba singse chap chana khangaba aduga mitop ne chang khraba singse masi jo koi scheduled tribe list ki katak piu aduga aikoi gi Indo Myanmar amasung Bangladesh tagi da madu pullaga anda tariba khundaraga pullaga masi koi tamono jan thambigraba chin state la riba singsina makoi gi nation nama seme jilangum kauba zo nation nama seme bse masi India government na khangna tumin nation biri karigino aduga masi na tumin nation no matamda aikoi na madu na karigum nation nama sem taragadi India ju thugai bane bse India na madu kaubigano madu na India na harigum India thugai ga mi singsida karigi damo da ngasi bu da kusem na duna pullaga sapmi nari bano hai bse madu ma sangdok piu aduga law and order je uji hoi article 355 chalai de potuma leira do chalai le taragadi madu state ki subject oibni na madu yare gadi state kusem na ba hona biu aduga aikoina huji thamjaning iba point gadi maitei amasung aikoi ga kuki singsi ga aikoina ngasi khanare launare ai matam da aikoina kari gi damuk da maitei ga hairiba kuki jo mathong kang da sing koi kari wari sana doino sana gada badi government of India amsu government of Banbun wari sana gada bani madu chapcha wafam do sana na bai dang da government na sinbiu aduga aikoi da madu gi poto miam di jen bagi darka oide mam di tali ba dabi se miam da nate government of India amsu government manipur ni government India na government manipur na pibam thok do poto pibam thok te do niom chu na haibiu aduga government of India na ngasi geopolitical oiba pota jo amasung kuki zo singda machineries oina sinariba kunek ki lami oina sinaba pose ngasi loimu miam puna mangna international level da khangabri na mado khudak te lepi ga dabani aduga amasung aikoi gi indigenous ki oiba masigi people sing je kanji haba targade article 3 je masi akoi amend tobiu karigi damukta madu gi matungina manipur thugai ro haba chapchaba ma habiu aduga aroi bada samjaning masi major agreement do government of India na major agreement haba poto le targade major agreement gi due respect thambiu major agreement na chana gi pathap sing do manipur gi chapchana ngakpiu karigumba major agreement da chana ri poto karigumba India government na chana banga mo haba targade seng ne ta habiro madu gi makha ta saruksu miyamna madugi chapchaba kholau laubani masine akhoi ngasi congress ta ngasi aikoina thambiriba aduga aikoina huji se taseng nai taragadi huji aikoina jiri mai chai
lamtai khunau da ngasi yung kaya mai thagre madu puna makse state government amasung government of india na madu khangdu da leiri madu gi makha tarak pada ngasi respected akoi mp akoi siri athar na ju madu gi poto maha gi ju eleka du oibani na yari gai di athar na ju madu gi mai sai poto madu parliament da yam song na ukhatpi ba ma takar oina khanjai adu akoi na ju pukalakane khanjai amasung masam agna jiri gi waraba taraba mioi singdu su mahak na su soidana hanagi sasana ji halaka anda soidana unabiu haibase ngasi congress ki respected akoi gi vice president amasung respected akoi gi working president da ngasi koi folk ki magi degi akoi na chungba agenda singse memorandum je akoi na ngasi piba lakso